ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯆꯥ ꯗꯦꯕꯗꯠꯇ ꯃꯥꯁꯨ ꯌꯥꯎꯖꯔꯦ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯩꯗꯤ ꯏꯔꯣꯝꯕ ꯑꯃꯅꯦ ꯇꯧꯔꯒ ꯆꯥꯁꯦ ꯃꯆꯠ ꯆꯥꯁꯤꯔꯥ ꯆꯥꯁꯤꯀꯣ ꯅꯪ ꯀꯂꯦꯖꯥ ꯄꯥꯝꯗꯩꯅꯦ ꯀꯂꯦꯖꯥꯁꯦ ꯁꯦꯝ ꯆꯥꯔꯦ ꯅꯪ ꯁꯤ ꯆꯥꯔꯣꯀꯣ ꯃꯑꯣꯡꯁꯦ ꯁꯤ ꯆꯥꯔꯒꯦ ꯆꯥꯁꯦ ꯑꯗꯨꯗꯤ ꯅꯪ ꯅꯈꯣꯏ ꯍꯥꯞꯄꯕ ꯅꯠꯇ꯭ꯔꯣ ꯍꯥꯝꯃꯦ ꯑꯣꯀꯦ ꯍꯧꯔꯁꯤ ꯍꯩꯖꯔꯒꯦ ꯃꯥꯕꯣ ꯍꯥꯟꯅ ꯍꯩꯌꯦꯀꯣ ꯑꯍꯟꯅꯤꯅ ꯃꯥꯕꯣꯗꯤ ꯃꯔꯨ ꯉꯥꯛꯇꯅꯤ ꯆꯥꯗꯣꯏꯁꯦ ꯑꯗꯨꯝ ꯈꯪꯉꯦꯁꯦ ꯌꯥꯗ꯭ꯔꯥ ꯆꯥꯊꯔꯣ ꯇꯧꯊꯔꯁꯤꯁꯦ ꯀꯥꯟꯗꯦ ꯊꯛꯇ꯭ꯔꯕꯣ ꯊꯛꯇ꯭ꯔꯦ ꯑꯩ ꯏꯁꯤꯡ ꯍꯥꯟꯊꯔꯒꯦ ꯃꯥ ꯆꯥꯈ꯭ꯔꯦ ꯆꯥꯅꯤꯡꯉ ꯃꯥꯜꯂꯦ ꯃꯥꯗꯤ ꯆꯥ ꯑꯅꯤꯔꯛꯅꯤ ꯍꯜꯂꯤꯁꯦ ꯃꯥ ꯅꯍꯥꯟ ꯂꯥꯝꯃꯝꯃꯦ ꯑꯁ ꯃꯩ ꯇꯥꯔꯦ ꯑꯣꯀꯦ ꯌꯥꯝ ꯅꯝꯊꯣꯛꯑꯒ ꯃꯣꯛꯁꯥꯗꯤ ꯍꯥꯎꯇꯦꯕ ꯃꯇꯨꯡ ꯑꯝꯇ ꯎꯁꯜꯂꯨꯗꯅ ꯃꯌꯥꯝꯗ ꯌꯦꯁ ꯇꯧꯁꯦ ꯌꯦꯁ ꯅꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯥꯎꯔꯒ ꯆꯥꯅꯤꯡꯕꯁꯦ ꯀꯩ ꯈꯪꯒꯦ ꯅꯨꯡꯉꯥꯏ ꯑꯗꯨ ꯃꯣꯛꯇꯤ ꯁꯥꯏ ꯅꯠꯇ꯭ꯔꯥ ꯍꯩꯅꯗ꯭ꯔꯥ ꯃꯣꯛ ꯁꯥꯕ ꯆꯥꯊꯣꯛꯑꯣ ꯅꯪ ꯏꯔꯣꯟꯕ ꯆꯥ ꯉꯝꯗꯕ ꯑꯩ ꯑꯣꯏꯅ ꯆꯥꯔꯒꯦ ꯊꯛꯑꯣ ꯏꯁꯤꯡ ꯊꯛꯑꯣ ꯍꯥꯞꯄꯤꯔꯛꯀꯦ ꯆꯥ ꯉꯥ ꯊꯣꯡꯕꯁꯤ ꯃꯍꯤ ꯆꯥꯡ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯁꯥꯔꯕ ꯁꯨꯃꯥꯏꯅ ꯇꯧꯅꯗꯤ ꯉꯥꯍꯥꯟ ꯁꯨꯃꯥꯏꯅ ꯆꯥꯗ꯭ꯔꯣ ꯃꯍꯤ ꯆꯥꯔꯦ ꯉꯥꯍꯥꯟ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯅꯪ ꯆꯥꯗꯤꯌꯦ ꯅꯪ ꯆꯥ ꯉꯝꯃꯦꯅ ꯈꯜꯂꯦ ꯑꯩꯅ ꯌꯥꯝ ꯇꯣꯛꯑꯅꯨ ꯃꯣꯛ ꯌꯥꯝ ꯁꯥꯏ ꯁꯨꯝꯕ ꯁꯥ ꯉꯥ ꯊꯣꯡꯕ ꯃꯣꯛ ꯁꯥꯗ꯭ꯔꯗꯤ ꯍꯥꯎꯇꯦꯕ
Ra cô là Đấy. Hiện ta gì à? Đây chưa, thật chưa. Đây một gì? Mẹ một gì phải đấy. Mày xin một thì dẫn hàng đi thôi. Ra tôi chứ. Ăn đây thôi. Nó sẽ được chứ, phải chờ. Phải chờ nha. Tầm hào đấy mấy em. Mình suy biết. Tăng lúc chân chơi kìa. Cho nên chỉ cái nông thì nó biết vậy chứ nào chừng đó. Đáp tập video like, comment, share video mà share là chân chơi cái mấy em. Cùng chơi đi. Nếu không mỏi nó cũng dễ hai căn được. Cùng chơi đi. Thank you.